Laibak asina ngasi humpumapan suba Republic Day gi thoram pangthokre New Delhi gi Rajpath pangthokpa thoramda President Ramnath Kovinda contingent singi salute okhi. Athingba kaya gi marakta Manipur lengak na sinduna ngasi humpumapan suba Republic Day gi thoram yamna harau tayambaga loina pangthokre. Myanmar gi matamamagi konung Mandalay laiba Consulate General of India dasu India gi humpumapan suba Republic Day gi thoram pangthokre. Ningkha tamba laiba kama oina bagidamak British ki mayokta ihau haukibi lamdam asigi ningol Rani Guiding lugi chama supna ahum suba mapo kumon thoram MPCC na sinduna pangthokre. Amasung Hero Aili ki yamna marueba match amada hayeng Neroka FC amadi Minerva Punjab FC anina Khumma Lampak Man Stadium da lamba tawnaragani. Myamu kurumzari edom ne Groups Impact News ni ai rina thinguzamna hauji pungja sifawgi marueba pausing miyam da pizari. Laibak asina ngasi humpumapan suba Republic Day gi thoram pangthokli. Laibak asigi konung New Delhi gi Rajpath humpumapan suba Republic Day gi mapungoiba thoram pangthokhi. Maduda President Ramnath Kovinda contingent singi salute okhi. Chahi asigi Republic Day gi thoram maduda ahanba oina Asian laibak taragi makok thongba luchingba singna chief guest oina sarukyari. Panbayai India gi Republic Day gi thoram da ahanba oina Asian gi firasu President na paihanki. Rajpath Republic Day gi thoram pangthok tringaida Prime Minister Narendra Modi amadi Service Chief ahumna India Gate laiba Amar Jawan Jyoti da lai katuna laikhidraba lanmi singi maphamda ikai khumnaba utkhi. Ngasi chatkiba mass part parade aduda state tara mari amadi Central Ministry mapangi tabulok singna laibak asigi inak khulaba cultural heritage loinana flora amadi fauna gi fajaraba singsu utkhi. Manipur lengak na susinduna humpumapan suba Republic Day gi thoram yamna harau tayambaga loina pangthokre. Mapungoiba thoram Imphal gi Kanglada Governor Dr. Najma Haptulana athoiba mitunglen oiduna laibak asigi machu ahumgi firal paihanduna pangthokhi. Governor Dr. Najma Haptulana Kanglada hek thunglabaga Nipan suba Indian Reservation Battalion CDO gi Assistant Commandant Vidyapati Thingbai Jamna command tauba contingent amana Guard of Honor yengsinki. Masigi matungda Manipur gi Governor na Manipur Police ki SIM Robindro Singh amasung Habildar A Santi Singha Gallantry Award loinana Fire Service Distinguished Service Meritorious Service amadi Corrections Service ki medal loinana Police Training da makok mathang tarakraba personnel singda Home Minister Award su yenthoki. Taret suba Manipur Rifles ki Commandant Achin Haukipna Parade command taukiba contingent Budragat Taret ki mass part salute Manipur ki Governor na okhi. Mass part aduda CRPF band, Assam Rifles ki band, 2nd MR ki band, Sainik School ki band, Mapan suba IRB Mahila band, Home Guard male band, Home Guard female band, MPTC 2nd IRB ki combined band amadi Fire Service band yauna tungan ba band singna ngasigi parade aduda sarukyaki. Ngasigi mass part aduda ex-servicemen, BSF, CRPF, 1st Battalion, Meghalaya Armed Police, Manipur Police Commando, Civil Police, Male, Female, Imphal Jail, Manipur Home Guard, Male, Female, BDF, Manipur Fire Service, Traffic Police, NCC, Manipur State Bharat Scout and Guides, College Sing, Higher Secondary School Sing, High School Sing yauna, tongan ba contingent sing nasu mass part aduda sarukyaki. Department singi oina pangthok puthokpa tabulex taraga taret nasu ngasigi Republic Day gi thoramda tinkiba miyamgi pukning chingsinki. Ngasigi mass part ki thoram aduda Senapati District amadi Fairjol District yaudana District khudingmaki cultural amadi dance troupe singsu sarukyaki. Ahanba Manipur Rifles ki parade ground dagi haukiba mass part adu Indo-Burma Road tamna laklaga General Post Office Kanglagi kha thangba sanathong phauduna laklaba matung Kanglagi saluting base da salami piram laga Kanglagi awang thangba sanathong da thoki. Tungda mass part adu khoyathong tamna thokraga Kanglagi nongchup thangba gate tamna
Hankraga ahanba Manipur Rifles ki parade ground da panthungpham oiki. Ngasigi thauram aduda Manipur ki Chief Minister Nongthombam Biren, Deputy Chief Minister Yumnam Joy Kumar, Speaker Yumnam Khemchan, Council of Minister Opposition ki Luchingba Okram Ibobi, MLA Singh, Chief Secretary DGP tongan ba Department Singi makok thongba official singna saruk yaki. Out of the total area, 22,327 and works which includes plantation of horticultural crops. The Family Welfare Department are implementing its incentive scheme transport, smart urban mobility, smart wedge management, tourism, Tungda setting based on the Changsilakli Basi. Next, the tableau of the Information Technology Department. This department under implementation. Nakalamaromda ngasigi Republic Day gi thauram adubu athingba kaya tungoinaramlaga yamlaba miyamna ayuk anganbadagi hauna yengba thoknaraki yamlaba miyamna Imphal Post Office ki Traffic Island Governor Gate mamang Kanglagi Nongchup thangba saruk MG Avenue mamang Khoyatong Traffic Island amadi North AOC da Kanglagi awang thangba gate hairiba mafam sing asida chahi asigi mass part parade yengnaba ngainaki Mafam kayada nupi angang khaktana yamlaba miyamna Republic Day gi thauramda saruk yakiba contingent amadi dance troupe singi pukning thawatki mamang chahi ga yengnabada Republic Day yengba thorakpa migi chang handakna yamna henba uki nakalamaromda ngasigi Republic Day gi thauramadu asoi angam yaudana state amadi Central Paramilitary Force ki personnel singna mikup nahum singna ngakshen ki in a rhythmic and absorbing dance style. Agar koi is present or is placing the course. Kabul Lamzao National Park ta chakta dina leiba sangai kana thon ba abang ta da yang guluki sang da baya da pulam sing Yes, Dina Devi na command to riba pumanga subab school a Imphal ki contingent ni Chief Minister Nongthombam Birena Laibak asigi tungi laibak lepada lairiba mirol singi chawraba thodang lai haina paujen kre Republic Day gi parade loiraba matung ahanba Manipur Rifles ground da pangthokiba Thagat wahai phongdokpagi thauram aduda wafam adu Chief Minister na phongdokhibani mafam aduda tinkiba contingent sing amasung miyam da Chief Minister Nongthombam Birena makha taraduna purup kayagi marakta nungsi chanaba lainaba paliba lengak asina kanna hotnari Mahai mashing phagat hanbata natana mai ising hakchel gi khudung chaba phanghanaba thaurang kaya paikhalakli haiki Lengak asigi lairiba DC, SDO, SDC amadi atop official sing karigumba makoi gi posting mafam singda laitrabadi lengak na matik chaba chairak pigani lamdam asigi tongan ba mafam singda thariba opium amadi ganja pambi singna lamdam asi manghal laktanaba district ki DC amadi SP singda lakliba March tha faubada manghan kinaba order thokre haina Chief Minister Birena makata ki Lainariba khenaba mahap tananaba zati amagi marakta oirabasu natragana kulai paidana ningba thundadana bedana sakraba silnau singi maraktasu oirabasu asi sarkar ki maigedegi ekoi yamna thamoi senabul tawjari madudi mon manadaba khenaba nungainadaba laiba punama bedaba laiba punama unaraga wari saraga awana pa menaraga Merkataraga
solution porpoduna ama toigalami hoigani state sarkar gi asi thamoi sen hona jariba mayam dam hona jariba onage na khaliba mayam su ubiraga political solution political dialogue tamonaba ai ngasi ge sumba Republic Day gi namit chi khudong sa lo mayam da ai powder visioning Manipur High Court na susinduna ngasi Republic Day gi thauram Mantri Pukri da laiba court asigi auditorium da pangthokre chahi khudingi Manipur High Court na Republic Day gi thauram pangthoklabasu ngasi ihan hanba oina differently able oiraba mahairoi sing amadi tongan ba children home amasung school singi mahairoi sing yauna Republic Day gi thauram adu pangthokhi thauram aduda mahairoi singna makhoi na haijaba jagoi isai kya suutki loinana Raspatta pangthokliba India gi Republic Day gi thaurambu live streaming tawduna mahairoi singta yenghanki Legal Service Authority na sum children home regi blind home atei leiba mayam si sum interact tau kanda moina sum yengba kanda sum ba khoi gi public function se participate tau dabagi ubaduda High Court ki 26 January dum function tawin hoi lakpa pambra noi akhoi yam pami lakchage akhoi perform su khara tawjage have madu yam phare very very good idea there is an occasion they feel very nice madu gi wakhalon du tawrga akhoi na handaki hanan boina 26 January ki function sida angang myam si invite tawrga ngasi pangthok chabani Manipur gi khwaidagi wangba amadi khwaidagi chawba India gi firal ngasi Chief Minister Nongthombam Birena Republic Day gi thauram ga mari leina chingkhatkre India da lairiba airport singda fit kun sangba fit kuntra pakpa India gi machu ahum gi firal bu fit chama wangna chingkhatnaba Civil Aviation Ministry na khangalakpagi matungina Airport Authority of India amadi CISF na sinduna ngasi thauram adu Imphal International Airport ki complex ta pangthokibani thauram aduga mari lenana Chief Minister na aikhoi amato oibagi wakalonda amana amabu mateng pangnaduna nuksi chanana leimina shi haina appeal tawki loinana ngasi Imphal Airport ta chatliba India gi chingkhatliba India gi machu ahum gi firal asiga chap manaba wangba amadi chawba manaba firal ama nauna sangaga doriba Civil Secretariat ta chingkhatlagani haina so mahak na makha ki I really thanks to the people of Manipur for cooperating. Unwanted accident doesn't took place these times. It is because of all the support from the people's masses, and I thanks the security forces for having alert and preventing from such incidents. I appreciate all the concerns for allowing us to celebrate the Republic Day peacefully. India government is always ready for talk, and as a state governments hate and the machineries, we can coordinate, and we are ready to welcome any kind of peace dialogue, all kind of enmity, all kind of fighting, all kind of misunderstanding. The solution is only the dialogue. I appeal on this occasion to the people, those who are against the celebration of the Republic Day, please come forward. The state government is wholeheartedly waiting for the political dialogue. Whatever the situation might be, we will convey to the central government, and we will initiate to bring a political amicable solution. Firal chingkhatpagi thauram adu loiraba tungda paumi singa unaba amada Chief Minister na phongdorakpada mamang chahi kaya da pangthokiba Republic Day gi thauram singda bom pokhaibana chingba thokhaningdaba thodok kaya thokrabasu ngasi pangthokliba Republic Day gi thauram asida pamdaba thodok amata thoktana ingna chikna harau tayamna pangthokpa ngamliba asi miyam gi tengbang amadi lamdam asibu ngak seliba security personnel singna thawai yauna hotnabadagini haina thagatpa phongdoki loinana political dialogue tawduna issue khudingmak yanaba purakpa ngamgani madugidamak India government amadi Manipur government na wari sananaba thong launa hangduna lei haina Republic Day gi thauram adu athingba thamliba loop singda Chief Minister na appeal tawki ये एकता भारत का यूनिटी स्ट्रेंथ इसको बरकरार रखने के लिए हम एक साथ होके जीना, एक साथ होके एक दूसरे को मदद करना जरूरी है। ये तिरंगा हम तो ये लगता है कि ऑल नॉर्थ ईस्ट में तो यही सबसे बड़ा तिरंगा होगा। इसका सिमिलर अपने नया इनॉग्रेट करने वाले न्यू सेक्रेटरीट बिल्डिंग के लिए, ऑफिस के लिए एक हम भी ले लेंगे। ये एकता भारत का यूनिटी स्ट्रेंथ इसको बरकरार रखने के लिए हम एक साथ होके जीना, एक साथ होके एक दूसरे को मदद करना जरूरी है। ये तिरंगा हम तो ये लगता है कि ऑल नॉर्थ ईस्ट में तो
यही सबसे बड़ा तिरंगा होगा। इसका सिमिलर अपने नया इनॉग्रेट करने वाले न्यू सेक्रेटरीट बिल्डिंग के लिए, ऑफिस के लिए एक हम भी ले लेंगे। एडमिनिस्ट्रेशन पोरोमपाट ने सिंधुना रिपब्लिक डे की थौराम पोरोमपाट पांगथोखरे। थौराम अदुदा इम्फाल ईस्ट डिस्ट्रिक्ट की DCTS चित्रदेवी IAS न चीफ गेस्ट की वारोल पीरदुना कुमजा लिसिंग अमगा चमापल मरफु तरा तरेट की मतुंगदा स्टेट असिगी ओइना डिस्ट्रिक्ट अमना मपुंग फाना रिपब्लिक डे सेलिब्रेशन पांगथोकपा हंदकी असिन अहानबा ओइरी हाइना फोंगदोखिबगा लोइनना मासपाट पेरेट सरुक याकिबा कॉन्टिंजेंट सिंगबुसु थागतपा फोंगदोखि ngasi contingent sing adugi marakta tongan ba cultural amadi ethnic diversity utpa troop kaya su yauki mahausadagi chanarakpagum thauram aduda gun salute amasu piki amadi commendation certificate kaya su yenthoki Imphal East District asina sok lising amang samapan maudra taret 1997 da hek district asina dingkhalakpadagi sahi kun helabasi ngasi phawbada khoina aina khangjabada Republic Day asi suknatagi SP Imphal East ki side tagi contingent amana guard of honor piraga ceremonial oiba unfurling of the flag tawraga tawbanatana ngasi phawbada ngasi gi sumna mass first contingent mayam amadi cultural troop na chingba amadi teblona singba present tawduna achouba mass first contingent ama district ki oina sinbasi ahan bani haina ai thambada landabra haina Myanmar gi matamamagi konung mandaleda laiba Consulate General of India da su laibak asigi humphuma palak suba Republic Day gi thoram pangthokre thoram adu Consulate General Nandan Singh Baishorana machu ahungi firal chingkhatuna haudoki thoram adu da hauji mandaleda lairiba Manipur gi nupi football sanaroi amadi business delegate singh buluching liba Yas Minister led pauhauki MLA Waisu Chandra MLA P Brojen amadi Actis Policy Manipur gi convener RK Siv Chandra na luchingduna chatkiba Miyoi Singh Nasaba contingent amasu sarukyaki amadi thauram aduda Consulate General na Manipur gi sanaroi Singh amadi business delegate Singh bu taramna okibaga loinana hayeng January gi tang kun ga tareta saigang amadi January gi tang kun ga nipanda Mandalay ga sanagadaba match Singh da Mandalay da lairiba Indian Singh na saruk yana basu appeal tauki loinana Republic Day ga mari leinana ngarang India gi president na pi kiba warol adu amuk hana Hindi amadi English ta pathoki अकोई मैच अमा सानब लाक्चबसिदा इंडिया की भारत की रिपब्लिक डे याव फंगबसि लाइबा याम फबनेना हाइजगे भारत सरकार की वखलोंदा नकनबा नेबरिंग कंट्री सिंगसिगा नुंसि चानना लेमिनबा हाइबगी पोत्ता अकोई की सुंबा अंगांग सिंगे अकोई की फुटबॉल मैच सिंग असि सिलकपनिना नेबरिंग कंट्री सिंग अमगा नुंसिना चानना लेमिनबगी वखलोंदा लाक्चबनि थौराम अदुदा मंडली की स्पोर्ट्स डायरेक्टर यू म्यो मिंत ओंग अमदी अतई ऑफिशियल सिंग लोइनना मंडली द लैबा इंडियन सिंगना सरुक याकी अमदी इसै नोंगाई की थौराम सु पांगथोकी अमदी मदुदा सरुक याकीबा पार्टिसिपेंट सिंगदा मणिपुर की मिनिस्टर MLA सिंग लोइनना कॉन्सुलेट जनरल नंदनना मनामथुम पिदुनै कायकुमना बोतकी मंडले की कॉन्सुलेट जनरल ऑफ इंडिया दा मणिपुरी मचा अनिसु कॉन्सुलेट अमदी असिस्टेंट कॉन्सुलेट ओइना थबक तौरी मणिपुर की नुपी फुटबॉल टीम ना सैगांग अमदी मंडले की नुपी फुटबॉल टीम सिंगा सानागदौरिबा मैच अनि अमदी नुमित निनी चुपना चथागदबा बिजनेस मीटना इंडिया अमदी म्यांमार अनि की मरक्ता हेना फबा मरी सेमगतपदा अचौबा मतेंग ओइरगनी हाइना कॉन्सुलेट आर रामथाव अमदी असिस्टेंट कॉन्सुलेट सुमंत शर्मा ना फोंदोरकली मंडलेदा मणिपुरी डेलीगेट सिंगी सरुक अमो ओइना हौजिक लाइरिबा इंपैक्ट न्यूज की एडिटर राज नोंथोंबमगा कॉन्सुलेट अनि असिगा सानारकिबा अखनबा इंटरव्यू अमा मणिपुर की कंटिंजेंट अमा हाइतारेने फुटबॉल की एज वेल एज बिजनेस की अमा लाइसे सिगी मतंगदा सिरिदा करम मखल की कहतारे एक्सपेक्टेशन हाइतारे मंडलेदगी नत्रगा कोई म्यांमार की साइड लेइन खनबी एक्सपेक्टेशन आदि मैम कंट्री रिलेशन फगटपा मणिपुर चौकटपा मंडले चौकटपा मैम लोन चौकटलगदि वखन नुंगाइरगदि चौकटपा ओइरे सगायंग अमदी मंडले टीम अनिमका 27-28 सानरनी सिगी फुटबॉल मैच अदुगी मतुंगदा 29-30 द पांथोकदरिबा बिजनेस मीट हाइतारे सिदगी अखोइना एक्सपेक्ट तोबा याबसे बोथ म्यांमार एज वेल एज मणिपुर न तोबा याबसे कैने खन मरुना स्पेशली मणिपुर ओके इंडिया की लोकेस पॉलिसी अदो मत फॉलो तौरगा प्रपोज तौने प्रोग्राम से अदबो
Manipur Myanmar se immediate neighbors hoy bina adu damak economic intercourse increase away and khale through this. Okay. Economic intercourse है अनेक जिम्मते exchange का है ना हैंगलक न बगी expect तोंगरी तो मरु ना सानगतुरी बा exhibition football match अनि अमदी business में दसिना सोइदना हाइरी बा थम्मे बा पांदा मसिकी माइके रोम दा यामना यांग ना मदी स्मुन चंगजन बो ओइपने हैबगी वाकलोंदा. This is Rajnath Thomo signing out from CGI Mandalay for Impact News. Thobal District Satsu Akanba Cheksil Thaurangal Loinana District Administration Thobal Sinduna Laibak Asigi Humpuga Mapalak Suba Republic Degi Thauram District Asigi Mini Secretariat Complex the Pangthoki Thauramadu District Asigi Deputy Commissioner L Navakishona Laibak Asigi Machu Ahungi Firal Chinkhatki Tungda Thobal District Police ki Sub Divisional Police Officer Amarjit Lamabam MPS na Parade Commander Oiba Mass Part Contingent Kuntraga Marigi Salute Deputy Commissioner na Oki Tungda ngasigi Mass Part aduda makok mathang takraba contingent sing amadi cultural troops sing da manamatum sing yentoki Loinana district asigi tongan ba department ta thabak tawriba khangatlaba mathau masak khangba employee chamaga kungama thoida appreciation certificate piduna ikai khomnaba utki Ngasigi Thauramadu Thobal Zira Parishad ki Adaksha member sing Thobal Municipal Council ki chairperson councillor sing Gram Panchayat sing ki pradhan Police amasung civil gi tongan ba department sing ki makok thongba official sing su sarukya ki Republic Day ki Thauramasi Chandel District tasu District Administration Sinduna Chandel District Headquarters ta pangthoki Maha Union Higher Secondary School gi lampak ta pangthoki ba Thauramadu DC Kiran Kumar na Mass Pata Saruk Yagadaba contingent singi Guard of Honor yengsin bagaloinana India gi machu ahungi firal chinkhat ki Tungda Nipan Suba Manipur Rifles ki Deputy Commandant Soram Ingona Parade Commander oiduna contingent taraga tarukna Mass Pat chatki Manipur Police Andel ki contingent ngasi ki request salam NCC ki contingent ne ki request salami pina bagi damta saluting auji United College Andel ki girls contingent auji JNB auji Japo Upper Primary School ki girls the country in District Administration Bishnupur na Sinduna Mini Stadium Ground Bishnupur da su humpuma palak suba Republic Day gi thoram pangthokre thoram madu lakliba March ki tang 13 faubagi manungda Bishnupur district asi open defecation free district ama ohenna ba pandam thamli haina Bishnupur district ki deputy commissioner Pavan Yadav na fongdokre ngasi gi thoram madu da tongan ba cultural show kaya ama utki baga loinana mathau ningthina tauba miyoi kaya da certificate su yenthoki thoram madu da SP Jogesh Chandra amadi civil amadi police ki makok thongba miyoi kaya na saruk yakhi It was a wonderful performance from the Oinam Girls High School. District Youth Club. On this occasion, I would like to compliment our police forces as well as army for maintaining a law and order in the district. They have to provide better amenities and opportunities to our people in villages to ensure a decent quality of life. We have to work harder to provide safety and security to our women and children. Women must be able to live their lives with honor and dignity. Children must be able to enjoy their childhood to the fullest. We aim to achieve open defecation free district by 31st March 2008.
टेक्नोपल डिस्ट्रिक्ट की ओइनसु डिस्ट्रिक्ट अदुगी हेडक्वार्टर मोरे अमसुंग तरामाथोई सुबा एआर की कैंप न चिंगबा मफम सिंगदा रिपब्लिक डे की थौरम पांगथोकी टेक्नोपल डिस्ट्रिक्ट हेडक्वार्टर की ओइना डिस्ट्रिक्ट एडमिनिस्ट्रेशन टेक्नोपल न सिंदुना टेक्नोपल गवर्नमेंट हाई स्कूल ग्राउंड दा पांगथोकी थौरम अदुदा डिस्ट्रिक्ट अदुगी डिप्यूटी कमिश्नर के.एच. रघुमनीना मचु अहुम की फिराल चिंखटकी थौरम अदुदा टेक्नोपल डिस्ट्रिक्ट की एसपी डॉक्टर एस इबोमचा तरानिथोई सुबा एआर की सीओ नेक्टर अमदी अतई गवर्नमेंट की ऑफिशियल सिंह अमसुंग मियो क्यान सरुक याखी मोरेदसु एडिशनल डिप्यूटी कमिश्नर मोरे की ऑफिस दा थौरम अदु पांगथोकी थौरम अदुदा मोरे की एडिशनल डिप्यूटी कमिश्नर एन बंकिम नमचु अहुम की फिराल चिंखतुना इकाइखुमनबा उतकी थौरम अदुदा एसडीपीओ लॉरेंस खेन मुनलो डीएसपी कृष्णतोंबी सीडीओ मोरे की ओशी पी तरुण कुमार अमसुंग सब डिवीजन की अतोपा गवर्नमेंट की ऑफिशियल कयाना सरुक याकी मोरेदा लेबा तरामाथोई सुबा एआर की पोस्ट असु रिपब्लिक डे की थौरम पांगथोकी थौरम मदु तरामाथोई सुबा एआर न सिंधुना पोस्ट अतुदा लेबा हेलीपैड पांगथोकी थौरम अदुदा म्यांमार इन्फेंट्री की कमांडेंट म्यांमार सिविल एडमिनिस्ट्रेशन की ऑफिशियल सिंह सु सरुक याकी तोंगान तोंगान मफम सिंह अदुदा पांगथोकीबा थौरम सिंह अदुदा कॉन्टिंजेंट कयाना सरुक यादुना मास पाट सु चतकी कांगपोकपी डिस्ट्रिक्ट की ओइनसु रिपब्लिक डे की थौरम गोमनोम सपरमैनादा खुंजा सिंगल ओइना पांगथोखरे ngasi की थौरम अदुदा साइतु गम्फाजोल की सब डिविजनल ऑफिसर एमसीएस डॉक्टर एन जॉनसन मैतैना चीफ गेस्ट ओइना सरुक याकी पैरेड चटखिबा कॉन्टिंजेंट सिंगी सैल्यूट गोमनोम सपरमैना पुलिस स्टेशन की सब इंस्पेक्टर लोरगौलेना ओखी लोइनना लोकल क्लब सिंग अमदी स्कूल सिंगदा पुकनिंग थौगतपो ओइना स्पोर्ट्स मटेरियल सिंग यंथोखी मतंग स्वाइसिदा ब्रेक अमा लौजगे ब्रेक की मतुंगदा तोंगान तोंगानबा लालहौलुप सिंगना रिपब्लिक डे गा मरी लेनना कौकिबा बन्ना स्टेट असिगी महौसागी पुंसिदा चाउना अकाइबा पीबगी पाव अमदी मणिपुर अमसुंग मालेमगी तोंगान तोंगानबा ई पाव सिंग पुदुना लाक्चगे इंपैक्ट न्यूज मीटिंग तादु लेबियु मयाम बुमुकना तराम नोक्चरी बुलेटिन असिगी मखा ताबा पाव मियाम द पिजरी कोरकोम माओइस्ट कम्युनिस्ट पार्टी मणिपुर कंगलेपाक कम्युनिस्ट पार्टी मिलिटरी जॉइंट कमिटी अमदी नेशनल रिवोल्यूशनरी फ्रंट मणिपुर न चिंगबा तोंगान तोंगानबा लोन थिंख्रबा लालहौलुप सिंगना रिपब्लिक डे गा मरी लेना कौकिबा पुंग 19 की बन्ना स्टेट असिगी महौसागी पुंसिदा चाउना काइबा पीख्रे लेबाग असिगी ख्वाइदगी चाउबा ललोल इतिकी मफम ओइरिबा पौना बाजार अमदी थांगाल बाजार थोंग लोनकी दुकान अमता हांगनकीदे इमा कैथेलदा मी तिनबगी चांग यामना हंथकी पनबा याबदी तोंगान तोंगानबा लालहौलुप कयाना इंडिया की रिपब्लिक डे बु यानिंगदबा फोंगदोकपा ओइना नुमित असिगी मायोक्ता बन कौकिबनी हाइरिबा बनसिना थौबाल डिस्ट्रिक्ट की मियाम की पुंसिदा चाउना काइबा पीख्रे बनसिना मरम ओइरगा डिस्ट्रिक्ट असिगी हेडक्वार्टर की मरु ओइबा कैथेल ओइरिबा थौबाल कैथेल वांगजिंग कैथेल यारिपो कैथेल पुमनमक थोंगलोनकी लोइनना डिस्ट्रिक्ट असिगा फाउनरिबा लंबी सोरोक नेशनल हाईवे 102 इम्फाल मोरे लंबीदा गाड़ी चेनकीदे अदुबु बन असिगी मनुंगदा पामदबा थोखनिंगदबा थौदोक वाथोक थोखिबगी पाउदी लेते हाइपई रानी गाइडिंगलुबु फ्रीडम फाइटर नि हाइदुना निंगसिंगबा अमदी महाकी मफमदा हाइलै कटपना यारोय महाकना पामलंबा अपुनबा मणिपुर अमा सागतनबा पिरंबा पाउजेल ngasiगी मिरोलना थबकता ओंथोकपा ताई हाइना आर्ट एंड कल्चर मिनिस्टर लांगपोक लाकपम जयंत कुमार फोंदोखरे काबुई मादर्स एसोसिएशन मणिपुर न सिंधुना लाइखिद्रबिगी लुचिंगबी असिगी चामगा सुपना अहुम सुबा मपो कुमोनगी थौरमदा वाफम असि मिनिस्टर जयंत कुमार न फोंदोखिबनी मणिपुर हाई कोर्ट कम्प्लेक्स मनाक्ता नौना सागतलिबा हाइपौ रानी गाइडिंगलु मेमोरियल कम्प्लेक्स ता पांगथोखिबा थौरम अदुदा मिनिस्टर जयंत कुमार न मखाताना हाइकिबदा मालेम की लंबा लेट्रबा ब्रिटिश कॉलोनियलना लमदम असिबु योशिनबा होटनबदा रानी गाइडिंगलु न लौकिबा थौदांग मिरोल असिना काउफम थोकते मसिगी वाखलोन असि काउथोकलबदी महाकी मफमदा हैकत लेकत तंबा अमदी महाकी मितम सारुबगी मथौ तादे महाकना पिरंबा नुशिनना लैनबा पाउजेल ngakतुना लैसी महाक अचंबा मिसक नते
Matamdugi mirolna mangonda thamba thajaba manghandana thabak tawkiba luchingbi maram aduna luchingbi asigi memorial complex asi ningthina loishinduna chingtam khaidana pautak pifam oigadaba mafam ama ohensi haiki thauram asida hanagi deputy chief minister Gaikhangam Tamenglong assembly constituency ki MLA Samuel Jendai ching amadi tampaki CSO kayagi luchingba singna saruk yaki Kaidovagi namakta Rani Galiluna, Magi religion gi, Magi philosophy gi, Lady Makil Manipur gi namakta. Notice Adana, Nushinatana, Charo Moronatana, Imanungagi, Amukshin Shinaba, Amukshukanaba, Si Mayam, Si Marak City, Lam, even Mayam Singse, British ki Silay, Makalgi, Western side, don't be Silay Nuxituna, Quick Lady Makal historical background, Loin among Butalaga Puginabagi, Hunginabagi, PJ Chakcheta, Wakan Kokala. Degi lady makali hiram gudi makta madu puno hona bakande racist tawni haten thorak makali pot madu ki philosophical ideas and masakun haujuk se kobum thok te ngale aduna tabe targedi kai kandoruni koina silamse procure tok doino kai dogi dong da koina muti sagadoino Ningkha tambalai bak ama oinabagidamak British ki mayokta ihau hau kiba lamdam asigi ningol Rani guiding lugi chama supna ohumlak suba mapo kumon thauram pangthokre thauram asi Manipur Pradesh Congress Committee MPCC na sinduna BT rota laiba Congress bhavan da pangthokibani ngasigi thauram aduda saruk yakiba miyamna luchingbi asigi ayek pamitam da hai lei katunai kai khumnaba utkhi Panbayai freedom fighter Rani guiding lu Tamenglong district ki manung challa leiba nungkhau village da Englishing amaga chamapal taraga mangagi January gi tangkun ga tarukta pokhi Indiana British singi makhutagi ningkha tamdringai makhoi gi mayokta ihau haubagi dama guiding lu bu chahi taraga mari hena tongan ba jail da fadok pi khibani mahakna thauna laina British ki mathakta haukiba ihau adubu Singthaba amadi ikai khumnaba utpa oina leibak asigi ahanba prime minister oikhiba Pandit Jawaharlal Nehru na Rani haiba mingthol pikibani Zeliarong Purupu amata oina punshinaba amadi awangba thakta chingkhatnaba hotnabada achauba thaudang lauram kiba luchingbi asida leibak asina Englishing amaga chamapal marfuni toida Padma Bhushan award piduna ikai khumnaki Zeliarong Purupi yaifa thaurang kaya paikhatnaba hotnarambi luchingbi asi mahaki poknafam lamdam nungkhauda Englishing amaga chamapal marfutaraga humdoida February gitang taraga tareta nonga khibani ngasigi mapo kumon thauram aduda saruk yakiba Manipur gi hanagi chief minister Okram Ibobina Maraibak miyambu nungshiba mahakumbi luchingbi ama Manipur dagi haukiba asi aikhoi pumnamaki laibak phabani amadi chauthok chaningai ni haiki ngasigi thauram aduda hanagi deputy chief minister Gaikhangam yauna Congress MLA amadi MPCC gi official kyana saruk yaki Ngasi Republic Day ga mari lenana Janims Hospital gi official singna ward patients singda athum housing yenthokre Janims ki director Professor T.S. Bhimona luchingduna chathakiba athum ahau yenthokpa aduda medical superintendent Dr. L. Ranbir nursing superintendent P. Landhoni su yauki loinana Janims ki director Professor T.S. Bhimona hospital asibu luna na thamna basu patient singda appeal tauki Angang pokpuisingdana angang machasingdu phajana immunization tika thaduna masamau phana phajana lehanba anaba singna hospital da leiba matamda yarima makhai hospital ji luna na thamnaba honaba amasung doctor amadi nursing da aikoigi phajana piendaba khotaba si maron mari phawdoknaraga phajana understanding leina hospital ji chawkhatnaba honabada masi full cooperation PBO na dugumagi message duga loinana ngasi thauramase tawjabani Laibak asigi humpumapan suba Republic Day gi thauram Regional Institute of Medical Sciences RIMS Imphal dasu Institute asigi director Professor N Santana Laibak asigi machu ahungi firal chingkhatuna pangthokre thauram aduga mari lenana director Professor N Santana Institute asigi anoba department mari amasu hapchinkre department mari adudi cardiology neurology nephrology amadi GI surgery and MAS department sing asini
ngasi nauna hapchiliba department mari asi tharaga hauzik institute asigi punna department kuntraga manga sukre ngasigi thauram aduda rims ki medical superintendent dental college nursing college ki principal medical ki faculty member sing nursing staff sing amadi mahairui sing na saruk yaki Republic Day gi mangoi nana lokhatpa cheksil thorang ki manung channa ngarang nuthil pung aniga minute tara mangarom taba matamda lilong arapti da commando gi team amana achat awok check tawbada United Peoples of Kanglaipak UPK gang organization gi member ama fare hairi faraba miyo yadudi Muhammad Ajijur Rahman chahi tara gamapan apokpa Muhammad Fazur Rahman lilong nungai khongban dagin hairi Mangondagi mobile phone amasu phagat pangam ki hairi faraba miyo adu Lilong police station da makha taba wahang pang chathanaba sinakre hairi Mamang chahigi May thada Manipur police amadi Manipur da deploy tawriba Assam Rifles BSF amadi atai security personnel sing da lo kaina hural lanada forest product sing purakpa sing phabada forest department ki mateng pangbinaba ahi biche thakiba laikre haina forest minister Thaunaujam Shyam Kumar na phongdorakli wafam sing asi minister asigi Kangla Pata laiba quarter da pangthokiba press meet amada mahakna phongdokibani Shyam Kumar na makha takibada tha asigi tangkun ga humdogi numidang pung 13 tabada Moriromdagi naronda lakiba upuba truck taraga taruk tangkun ga marigi nongalamdai pung anida Thaubalda laiba kuntaruk suba eana phaba asi yamna thagatningai ni asigumba sing asi phananaba mahakna sinduna Joint Forest Management Committee semlabasu hauziki oinadi mapung fanadi thingbangamdri adubung asi numit khudingi fongba pauche amada Assam Rifles na fariba using asigi matangda tayonana irakpa haibasi laibak thibani hana punna thengnariba problem sing adu khangminnaba mathau tai haina minister asina makha tarakli constructive oiba suggestion piram lagati hena pharamgani mahakna makha takibada Manipur gi ching singda u wa yanthatlaga popina chingba sing thariba asi yanthatuna mahai yanba u sing thaduna miyam gi semilon hengat handuna kananaba hotnagani haina appeal tawki border state Manipur si border ni Nagaland ki border ni Assam ki border ni Mizoram ki border ni adai Myanmar ki border ni using ji yalakanda makoina khoigi Assam lom da pusan giba adai using yalakanda je samen pusan giba aduna Manipur da leiba maruina Assam Rifle da amadi BSF da Indian Army da Manipur police da akoina hokem me da forest department si mathwa kanda hai myam si forest ki watermark yawba watermark si TP do watermark si yawba si koi oidaba makai akoina phabiyo masi forest department mateng pangbiyo adana adum mateng pangaga lai makoina so suma department chathariba thabak ai samana yaung chathariba thabak sida kogi negative pirakpa welcome tawe adu hena phaba kogi microphone piheningi Khulai paiba lalhau lup khutpuna mibu ransom ki dama kidnap tawbadagi kananaba miyamna police ki mateng pangbiyu haina Manipur police ki IGP John 2 L Kailunna appeal tawrakli ngasi city police station da pangthokiba press meet amada mahakna phongdokibada tha asigi tang taraga nipan amadi taraga mapan gi lonaba hingda Hindustan Construction Co Limited ICC gi employee ani kangchuptagi masak khangdaba khulai paiba UG ni haina chingnaba miyoi kharana kidnap tawkre haiba Saparmaina police station da case ama register tawki Police की intelligence की मतेंग लौदुना कांगपोकपी पुलिस इम्फाल वेस्ट पुलिस तमदी चुराचांदपुर पुलिस की अपुनब टीम अमना थीहुंबगी थबक चथकी मदुदा चुराचांदपुर पुलिस ना KNFMC की मसाना मसाबु कमांडर इन चीफ नि हाइजबा मियोय अमगा लालहोलुब असिगी मरुओइबा कादरनी हाइबा मियोय अमगा पुन्ना मियोय अनि था असिगी तांगकुनगा मरिदा फागतपंगमकी मियोय अनि अदुदी सोनखोजिन किपचेन Elias Hejin, Elias Jin, Elias Kennedy, Elias Joseph Chahi Nifugo Humdoi Apopa Laikidraba, Lord Kulen Kipchen, Laipamna, Paikot, Hauzikna, Tuibongda Laiba Amadi, Nam Kolen Kipchen, Elias Lelen, Elias Joel, Chahi Nifuga Manga Apopa Laikidraba,
Kaikholen Kipjen Leifam ke Moljau Kangpopi Hauzikna Rankai Churachandpura Leibani Hairi. Makoi anibu wahang pahang chatharaba matung amadi akaknaba pau fangbadagi modbungi Filen Court Hill Range da rescue operation chathabada kidnapper singdi nanthokuna chain ki adubu victim ani adudi rescue tawbangam ki haina kailuna makatarakli. Sigumba kidnap tawba leire kidnap tawkhre khotkhre harba matamda athuba matamda police nasu mafam ro da changshelaga security cordon operation masime yamsi loi chathagani mi bu pharaga pullaga paisa niba demand tawba sising sidi public ki chawkat thoranga apan ba pibani moina tawriba thabak sidi public nasu yafam thokte kidnapper sing na mi si pharaga puraga leihaliba khunsing nasu support to pham thokte adagi prajanasu masida police da smaina pharaga to pugiba mido sigumba area da ui lai tawi kholi haibase aikoi dasu pau pihanningi. Andro parking dagi Imphal West Police na mobile phone amaga sale oina lupalishin kunga loina na fare hairiba Andro khumandagi asaibam ningol chingakham ongbi inaubi laima asi Mapuroiba Laikhidraba CI Syam Kishore hairiba nupi asi Pripak Pro ga hiram amata da mari lena de haina lona thingkraba lalhaulu Pripak Pro gi senior publicity officer na thadorakpa chirol amana khanghalakli. Akoibada khundariba miyoi cha kayagi hingnabagi machak mathum piriba Waithau Patki meeting pham oina sariba Waithau tourist Saijin Palak mapu pandabaga pangkhak oire tourist home asi athuba matamda meeting changhaudrabadi phattaba miyoi singi makol oirakpa yabagi oithokpa chauna leibagi mami tari home asibu senaduna leiramba caretaker TS Basantana fongdorakpada Kairaugi MLA L Rameshwar na sinduna mahakpu home asi yengshinaba tha tarit nipan gi mamangdagi leiraki home asigi fencing leitaba lambi koilas thabidabana mahak mashak khangdringaida miyoi kharana home asigi akoibada chakcha haijanaba amadi amot akai tawshilamba kayasu yauri MLA Rameshwar na sinduna home asida electric wire pusinbadi haure adumakpu maigi fitting mapungfana tawdri amadi ising yauna infrastructure amata leitabana ahing yarektuna home asibu yengshinbada chauna awaba mayoknai home asida leiriba room 10 room asida leifam thokpa infrastructure amadi staff masing shuna thambirabadi state ki revenue da kharada oirabashu mateng oigani habagi thajaba lei haina mahakna fongdoki Kairau Assembly constituency ke manung chanalaiba home oibana Kairau gi MLA na changbiriba meeting asidagi amuka hena changbiduna home asibu semgatragadi Waithau Patki phajaraba sakpa saktam mapalgi miyamda saktakpada chauna thinthaba oigani athuba matamda anoba lengakna meeting changbiduna home amagi oipham thokpa saktam ningthina semgatpinaba akoibagi miyamna lengaki pukning chingsilakli information mo pidana koi mapanda degi chakhaiba degi lairiba moliba degi glass nung thugai biramba sumbajijo ai tohan janingde adegi lakpiraga ju laiba koi lamkoiba lakpiba mayamna mafam asida phajana yengbiyo mafam asigi phajaba manungda lairiba bed nung phajana masi phajana mai ising phajana semka chaka piwaragadi koi gi tourism department jo koi income ji khar soidan ki state ki hoina khar karakadra na koi Waithau tourism ji koi gi anoba karaiba koi government jina untani semka piyo haibase ai request tawsari Bhairop Nolini Foundation Brahmapur Aribam Lekaina Sinduna Takiel Dalaiba Government Ideal Blind School da Tengbang Pikre Thauramasiga Mari Lenena Foundation Asigi Maikaidagi School Asigi Oja Amadi Mahiroi Singda Chana Thaknaba Amadi Setna Innaba Firo Sing Khutsinaki Sanabagi Pauda, Housing Chathariba, Hero Ailiki Yamna Maru Eba Match Amada, Hayeng Neroka FC Amadi Mineraba Punjab FC, Lambata Naragani. Neroka FC gi Manga Suba home match oina Hayeng Nutilpung Anitaba Matamda, Kumal Lampak Man Stadium da Sanagadoriba match Asigi Mangoina Nangasi, Hotel Classic Grade da Pangtokpa Paumi Singa Unaba Amada,
Neroka FC head coach Gift Raikana Haikibada, Mamangda Soibakara Lakibadagi, Silong Lajong FC na Maitiba Pikiba Adu Kautoklaga, Hayeng Sanagadoriba match Asida akan mamiching Tamduna Mai Paknaba Sanaduna, point ahum Pangnaba Hotnagani Haiki. Nakalamaromda Minerva Punjab FC head coach Wangkem Khogena Haikibada, Mahaki team Masi Mamangda Sanakiba match ahum Thangna na Mai Paktuna Lakpa Maramna, Sanarishingda Henba Thongna, Hapkani Haina Fongdoki. Panbayabadi Haujik Faubada Neroka FC na Puna match Taramatoi Sanakibada, match Taruk Mai Paki, match ahum Amana Drochatki, Amasung match Ani Amana Maitiba Nangduna, point Kungamatoi Pangduna Chathariba, I League Asigi point table da Anishubada lady. Loinana Minerva Punjab na Puna match Mapan Sanabada, match Taret Mai Paki, match Ama Drochatki Amasung, match Ama Maitiduna Puna point Kunganitoi Pangduna, League Asigi point table ki Makokta lady. Football si kaba pobani adursu kabani yami bani na hojikti akoi da asa am chauna lady haingi match akoi kana bakan honagani Minerva Punjab na first position ni moina point kuni thoini akoi ge Neroka Manipur na point kunma thoini aduna second tari hoi moi match mapan khata sana dangai ri adursu moi match to yam aru match khatani aduna inganda bida akoi kana honaraga akoi Manipur babok mayam na lan khiba aduga akoi kadaba last match to Kautuga, Mayam pull up so what mineraga, Akoi Mayam Hoilauraga, Namna Kokana, Honasena, and appeal to Kagan have you could Taji, then we have advantage of Masulacida, can you means we're getting a lot of rest between the first previous match and this match. Nerokagidi, it within 12 days, I think 3-4 matches, and the recovery kitang with the drawback like Domale, Madu advantage when upon. Football is the fill the talk of Totongatani, the Bakwagi Wakanda, the Aquina point of Hum Lauraga, Sigi Liki turning point, you again in a High Court Manipur gi Judge KS Nobina Manipur da Hockey gi Oba Association ani leibagi matang da lairiba chayet nabasi tha sigi tangkun ganithoi faubada loishinaba matam thakre. High Court Manipur gi Cherolamana Register of Society da khanghalakhibaga loinana Manipur Hockey gi maming amadi memorandum asi tha ahum gi manung da hongdokadabani hairi. Manipur Hockey Association amadi Manipur Women Hockey Association anina semba Hockey Manipur laina Manipur Hockey Kauba Association ama tholakpa asiga mari lenana wakat ama lakpadagi Honorable High Court of Manipur na warep ama lauraba matu mari lenaba department singna sinduna masak thokpa thabak thauram kaya laukhatnaba khanghan khre hairi. Hauzik Chathariba Mari Suba Indian Super League 2017-18 football tournament tangasi Bengaluru FC amadi North East United anina lamba thengnaragani hariba match asi ngasi numidang pung nipan taba matamda Bengaluru gi Sri Kanterava Stadium da sanagani liga sigi ngarang sanakiba match da Chennai FC na 80k bu panjil ani amada maithiba pikre Kolkata gi Salt Lake Stadium da sanakiba match adu da Chennai FC gi panjil ani adu Melson Elvis amadi JJL na match adu gi minute yankai gani thoi amadi humpuga mari chatpa matamda chankibani aduga 80k gi amata ngairaba panjil aduna Martin Peterson na match adugi minute nifuga mari chatpa matamda chankibani. Hill Model High School Singhatna Fast Singhat Junior Inter-School Football League Trophy ki title laukre. School team Nipana Saruk Yaduna Numit Marini Chupna Chatharakiba Fast Singhat Junior Inter-School Football League Trophy ki ngasi aroiba numita Hill Model High School Singhatna Standard High School Singhatpu Panjil Mari Sinoda yamna lakchana maithiba piduna team champion oikibani. Tournament asi lebak asigi humpumapan suba Republic Day thoramga mari lenana yankhaiga taret suba Mountain Division ki makada kun taret suba sector gi ani suba Assam Rifles na Singhat Football Club ka punna khutsamnaduna sinbani. Ani suba Assam Rifles ki commandant na lebak asigi machu ahumgi firal paihanduna national anthem saktuna tournament adu haudoki amadi mai pakraba team da computer set runners up tana mini projector ama best soccer best scorer best keeper best player da cash award amasu saruk yakiba team sing da sports item sing pidune kai komna bodki. Arabada bulletin asig headlines amhana miyam da thamjage. Laibag asina ngasi humpumapan suba Republic Day gi thoram pangthokre New Delhi gi Rashtrapati pangthokpa thoram da President Ramnath Kovind na contingent singi salute oki.
अथिंग कयागी मरक्ता मणिपुर लेंगाकना सिंधुना ngasi 68 सुबा रिपब्लिक डे गी थौरम यामना हराउ तयामबगा लोइना पांगथोखरे म्यांमार की मतम अमगी कोनुंग मंडलेदा लेबा कॉन्सुलेट जनरल ऑफ इंडिया दसु इंडिया की 68 सुबा रिपब्लिक डे की थौरम पांगथोखरे इंखा तंबा लेबाक अमा ओइनबगीदमक ब्रिटिश की मायोक इहौ हौखिबी लमदम असिगी निंगोल रानी गाइडिंगलु की चाम सुपना अहुम सुबा मपोक कुमोन थौरम एमपीसीसी ने सिंधुना पांगथोखरे अमसुंग हीरो आइली की यामना मरुएबा मैच अमदा हयेंग नेरोका एफसी अमदी मिनरबा पंजाब एफसी अनिना खुमल लंपाक मैन स्टेडियम दा लंबा तौनगदौरी